Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Kendra ki road transport amasung highways ki Rajya Mantri Ajay Tamtana Fairjol jila da paikaliba chakot thorangi thabaksing yengsinkre Janjatiya Gaurav Divas ka mari lainana Rajya ki Travel Affairs amasung Hills Bibagna sinduna numit mari ni sathagadaba Travel Film Festival ngasitegi hauragani numit mangani satharapa Manipur International Textile Expo Manitex lising ani kunmanga ngasi loisilagani amasung jati gi mapa Mahatma Gandhi na radio gi khutangda ihan hana wangang khiba ngasi gi numit asibu Public Service Broadcasting numit aina pangthokli Kendra ki road transport amasung highways ki Rajya Mantri Ajay Tamtana housing haki matungda Fairjol da thungkre mahana mafam adra paikaliba chakot thorangi thabaksing yengsilli Siri Ajay Tamtana ngasi Fairjol jila gi Parbung da laiba Community Health Center Taitu Kul da laiba Agarbatti Manufacturing Unit amadi mafam adra laiba Kwamaru Lafoi amadi Komla thariba farm sing yengsingani Fairjol District Headquarter dagi Handringaida Mantrina Taitu Kul amadi Jolianshu Samnaba Lambi Paikaliba PMJSY gi Tabaksu Yengsingani. Fairjol dagi halaglaba matungda Siri Tamtana Rajapal Ajay Kumar Balaga unaraba yai NSIDCL na Rises the Paikaliba project singi matang da pangthokpa mifam amadasu Mantri Saru Yagani. Numit umnigi Manipur Kongsda Kendra gi Rajya Mantri asingarang Imphal thunglikibani mahangna Rises the National Highways and Infrastructure Development Corporation Limited ki makhada paikaliba project sing amadi atei tongan project sing Rises the Leading Ida Yengsingani. Mantri na hayeng Kangla Tombi War Memorial da sakani madugi tungda NSIDCL gi General Manager ka Rises the Lambi Semliba asigi matangda paudongani. Tungda Mantri na Modbung da laiba Presidency College sakani mapamda da mahangna Kendra gi tongan ba scheme sing gi beneficiary singa wari sanagani. Mantri na PMJAY, PMAY, PM Kisan, PMEGP, Shakti Sadan amasung CCI gi program gi makhada polam sing yenthokani. Janjatiya Gaurav Divas Palanga Mari Lenana Numit Marini Chathagadaba Tribal Frames Manipur National Tribal Film Festival Cum State Level Tribal Carnival Ngasidegi City Convention Center Amadi Manipur State Film Development Society da Organi Kendra ki Tribal Affairs Mantraloina Rajya ki Tribal Affairs amasung Hills Bibaka punna sinba thoram asda Rajya ki Chief Secretary Dr. Punik Kumar Goel saruk yagani Festival asigi ngasi ahoba numita Kom Union Manipur Cultural Troupe na Kom Nat ki objagoi utkani Longa Koireng Village Cultural Troupe na Koireng Youth Organization Manipur ga loinana Furup asigi Nat ki objagoi utkani masigi sumathakta Purum Tribal Cultural Troupe Mahabali Kabui Khulgi Socio Cultural and Development Organization na magi Furup ki objagoi sing utkani Numidangi matamda tribal gi tongan ba masak naiba saisakpa singna isai sakani loinana MSFDS ta mijo lol gi film Mibo Missing Person haina mingthon ba film asi utkani Bhagavan Birsa Munda gi sahi chamyangkai suba kumon thoronga mari lenana sahi asigi November amadigi tha asigi tara manga phawa laiba ki tongan ba mafam sinda thauram kya marum pangthokli Manipur su numit tara mangani asi tongan ba jila singda thoram sing pangthoki mapungoba thoram ngasidegi horga thasi gi tara manga pawba Imphal gi Palace Compound leba City Convention Center amasung Manipur State Film Development Society gi auditorium da pangthokani thoram masigi saruk amoina Rajya Mapangi Tribal Film kulumdoi utkani masigi manungda feature film taruk short film tara mari documentary ani amasung animation film ama utkani Thaurongi Sarogoma Oina panel discussion master class amadi khana nainabagi thauram sing pangthokani Legal training amasung professional ethics haibasigi matangna numinini sathagadaba seminar ngasidegi High Court of Manipur complex ta haukre High Court Bar Association of Manipur amasung Manipur Judicial Academy na punna sinduna pangthokliba seminar hokdopagi thauramda wa ngangladuna High Court of Manipur gi Chief Justice M Sundaran Hai legal training amasung professional ethics haibasi supnadagi mahi masing tamba khaki wafam nate hariba lam ani asi justice delivery system gi achoba ngaglo amani mangnai ningthi jana train tawdaba amasung hauna lonchat yaudrabadi thabak khudimak mai pakpa ngamloi Legal training operates in three dimensions: knowledge, skills, and values. Knowledge refers to substantive and procedural law, constitutional principles, and legal history. This is the foundation of legal competence. Yet knowledge alone, however vast, remains dormant if not applied with discernment. Skills represent the practical tools: drafting, reading, advocacy, research, and negotiation, which is very important in today's context.
Numit mangani satharapa Manipur International Textile Expo Manitex lising ani kumanga ngasi loisilagani. Raijagi Handloom and Textiles Bibagna Sindura Imphal Iski Nilakuti Leba Arban Hatta Satharakiba Expo Asida Tongan Tongan ba Thauram Kamarum Pangthokli. Tabiriba Pawasi Akas Bani Imphal Degini. Ngasi asi Public Service Broadcasting numit ni jati gi mapa Mahatma Gandhi na radio gi khutang da numit asida miam da pikiba ऐतिहासिक orba warul adubu ningsing duna sahi kudingi November 12 asi Public Service Broadcasting numit aina pangthok tuna lakli English singa machamapan nifu tareki ngasi gi numit asida Nai Delhi da leba Broadcasting House da laktuna Mahatma Gandhi na lebak asi gi miam da wangang ki Mahatma Gandhi na Kurukshetra amasung Pakistan da lanjena duna leriba miam da Diwali kumai ga mari lenana akhanaba broadcast ama tauki Khongsat aduda Freedom Fighter Raj Kumari Amrit Kaur su loinaki Delhi da leba Broadcasting House ki studio adu Mahatma Gandhi gi numit kudingi like kurumbagi maungda semdokki और इंडिया कांग्रेस कमेटी की मीटिंग के बारे में वर्किंग कमेटी मिलने वाली थी तो घनश्याम दास जी ने शायद सोचना की कि अगर मैं रेडियो से बोलूं आपके लिए और आपके सामने तो अच्छा होगा और पीछे जब जा सकता हूं तब जाऊं तो मैं तो आपके पास आने की कोशिश कर रहा हूं मैंने कुछ भी हिंदुस्तान की सेवा की है या तो कहो कि जगत की क्योंकि मेरे पास हिंदुस्तान और जगत कोई अनोखी चीज नहीं है English ani da matamdugi kendri information amasung broadcasting mantri Sushma Swaraj na November 12 asi sahi kudingi Public Service Broadcasting numit oina lauthokki Akanba sexil thoranga loinana National Highway 37 Imphal Jiribam lambida nomada tangai fadana changma polam sing puba gari humudra mari pusilakre aikoi gi Jiribam paumi ngathem bisojina police ki pau paladun hai ngasi ayuk Jiribam thadoki ba gari sing adugi manungda LPG puba truck tarani thoi petrol puba gari kunmanga diesel puba gari taramapan amasung cement puba gari taramari yauri Sardar Vallabhbhai Patel gi chama yankai suba mapok kumon thoranga mari lenna Bishnupur jila gi Nambol Maibam Lot Pasing da laiba Imphal Peace Museum da Sardar at 150 Padayatra Unity March pangthokre Organizing Committee of Sardar at 150 Padayatra Unity March Bishnupur District na sinba thoram aduda Rajya Sabha Sadasya Maharashtra Laisemba Chana Jawba Jila asigi Deputy Commissioner Puja Elangbam amasung Mera Yuba Bharat Manipur State Director L Marjit Kumar Singh Saruk Yaki Thaurongi saruk omaina Sardar Vallabhbhai Patel gi punsi amasung mahangna tawramba thabak haibasigi matangda Thambal Marik College Oinam gi Principal Dr. Khuraijam Mohan Singh na wangangki masigi tungda Central Bureau of Communication Imphal gi artist singna Unity in Diversity haibasigi matangda Kala Sanskriti gi thauram pangthokki BJP ki National General Secretary Organization BL Santosh amasung BJP North East in charge Sambit Patra Housing Haki mamangda Imphal gi Bir Tikendrajit International Airport thonglare Makoy na Imphal gi Kaisampata laiba BJP gi Thambal Sanglenda mifam pangthokani makoy bu Imphal Airport ta BJP Manipur Pradesh ki President A Sardar Devi amasung atai luchingba kyana okay Griha Mantri Amit Shah hari Delhi gi bomb pokhaibagi thokdokta chenaba khudimak investigation agency singi chapchaba achawbagi pakum phangani Griha Mantri na Sabhabati oidana ngarang security gi awangba thaki mifam ama pangthoktuna leibaki konung Delhi gi Red Fort mayada car bomb pokhaikiba adugi phibam hakthengnani yengsingi mifam aduda Griha Mantri na bomb pokhaiba aduda chenaba mipum khudimak thidokadamani haiki Thogdok adugi matung tarapada laibaki konungi maruiba mapamsing ngaksegi thabak kanchingkre thogdok adugi matangda Delhi Police na Unlawful Activities Prevention Act Explosive Act amasung Bharatiya Nyay Sanghita gi makhada casing register tawre Delhi Metro Rail Corporation hai ngaksel gi yenglaga lakliba Lal Kila Metro Station matam khargi oina thingjalle Lal Kila su hayeng phawba thingjalle Haujik aroibada maruiba pau Kendra gi Road Transport amasung Highways ki Rajya Mantri Ajay Tamtana Ferjo jila da paikal iba chawkhat thorangi thabak sing yengsin kre Janjatiya Gaurav Divas ka mari lenana Rajya gi Travel Affairs amasung Hills Bibag na sinduna numit mari ni chathagadaba Travel Film Festival ngasdegi hauragani numit mangani chatharakpa Manipur International Textile Expo Manitex lising ani kun manga ngasi loisilagani amasung jati gi mapa Mahatma Gandhi na radio gi khutang da iyan hana wangang kiba ngasi gi numit asibo Public Service Broadcasting numit aina pangthokli pau loijare